ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯕꯥꯏꯜ ꯄꯥꯏꯍꯟꯕꯅ ꯃꯥꯂꯦꯝꯒꯤ ꯑꯉꯥꯡ ꯆꯥꯗ ꯌꯥꯡꯈꯩꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯁꯣꯛꯍꯜꯂꯦ ꯔꯤꯄꯣꯔꯠ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯑꯉꯥꯡ ꯊꯦꯝꯅꯕꯅꯤ ꯑꯃꯗꯤ ꯑꯉꯥꯡꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯊꯕꯛ ꯈꯔ ꯇꯧꯊꯣꯛꯍꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯅꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯥꯏꯍꯟꯕꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯅꯗꯕꯒꯨꯝ ꯇꯧꯔꯤ ꯔꯤꯁꯔꯆ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯃꯣꯕꯥꯏꯜꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯄꯨꯡ ꯀꯌꯥ ꯁꯤꯖꯤꯟꯅꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯍꯥꯏꯕꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯃꯤꯠ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯄꯥꯏꯗ꯭ꯔꯒꯅ ꯀꯞꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯤ ꯃꯣꯕꯥꯏꯜꯗ ꯒꯦꯝ ꯁꯥꯟꯅꯍꯜꯂꯤꯕ ꯄꯦꯔꯦꯟꯠꯁꯤꯡꯅ ꯈꯪꯒꯗꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯣꯕꯥꯏꯜ ꯇꯣꯏꯅ ꯄꯥꯏꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕ ꯑꯉꯥꯡ ꯆꯥꯗ ꯌꯥꯡꯈꯩꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯍꯥꯏꯕꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯆꯥꯎꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝꯗꯤ ꯄꯨꯡ ꯀꯌꯥ ꯅꯣꯟꯊꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯅꯥ ꯍꯟꯊꯍꯟꯕ ꯃꯤꯠ ꯁꯣꯛꯍꯟꯕ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯆꯠꯅꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯇꯣꯏꯅ ꯁꯥꯎꯒꯟꯕ ꯇꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯕ꯭ꯔꯦꯟꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯍꯟꯊꯍꯜꯂꯛꯄ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯣꯏꯈꯠꯂꯛꯄ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯋꯥꯈꯜꯒꯤ ꯂꯩꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯔꯛꯇꯕ ꯍꯛꯆꯥꯡ ꯁꯣꯛꯊꯒꯟꯕ ꯆꯥꯎꯖꯟꯊꯤꯕ ꯄꯦꯔꯦꯟꯠꯁꯤꯡꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯇꯝꯅꯤꯡꯕ ꯑꯃꯁꯨꯡ ꯍꯩꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯝꯄꯥꯛꯇ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯃꯣꯕꯥꯏꯜ ꯇꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯍꯜꯂꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯌꯨꯝꯗ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯆꯠꯈꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯇꯕꯅ ꯇꯣꯉꯥꯟꯕ ꯃꯣꯕꯥꯏꯜꯒꯤ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯈꯤꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯣꯕꯥꯏꯜ ꯄꯤꯗꯅꯕ ꯄꯦꯔꯦꯟꯠꯁꯤꯡꯅ ꯍꯣꯠꯅꯕꯤꯕ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯃꯣꯕꯥꯏꯜ ꯄꯥꯏꯗ꯭ꯔꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯦꯔꯦꯟꯠꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯕ ꯐꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯕꯨ ꯕꯤꯖꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯗꯨꯅ ꯃꯇꯝ ꯂꯦꯟꯕꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯇꯤꯚꯤꯅꯆꯤꯡꯕ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡꯗ ꯊꯝꯕꯤꯕ ꯐꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯃꯣꯕꯥꯏꯜ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯇꯤꯚꯤꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯃꯇꯧ ꯇꯝꯂꯛꯀꯅꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯕ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯒꯗꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯐꯖꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯔꯤꯕ ꯃꯩꯍꯧꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯉꯥꯡꯁꯤꯡꯅ ꯇꯥꯕ ꯌꯥꯕ ꯐꯨꯡꯒꯥ ꯋꯥꯔꯤꯅꯆꯤꯡꯕ ꯂꯤꯕꯤꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯌꯥꯝꯕꯅ ꯋꯥꯔꯤ ꯂꯤꯕ ꯇꯥꯕ ꯄꯥꯝꯃꯤ ꯂꯣꯏꯅꯅ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯇꯤꯚꯤ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯌꯦꯡꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯄꯥꯟꯗ ꯁꯥꯟꯅꯅꯕ ꯍꯣꯠꯅꯍꯟꯕꯤꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯦꯔꯦꯟꯠꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯝꯄꯥꯛꯇ ꯄꯨꯊꯣꯛꯄꯤꯗꯨꯅ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅꯁꯤꯡ ꯁꯥꯟꯅꯕ ꯇꯝꯕꯤꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯇꯤꯞꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯣꯕꯥꯏꯜꯗꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯞꯊꯣꯛꯅ ꯊꯝꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯆꯥꯏꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯝꯒꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯌꯥꯝꯂꯕ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯐꯪꯂꯦ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯥꯡꯇꯦꯕꯦꯡ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯂꯩꯕ ꯊꯥꯡꯈꯣꯠ ꯇꯤꯟꯂꯥꯟ ꯒꯥꯡꯇꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯁꯥꯟꯅꯅꯕ JCB ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯕꯗ ꯉꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10:05 ꯔꯣꯝ ꯇꯥꯕꯗ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯝꯒꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ 112 ꯊꯦꯡꯅꯕꯗꯒꯤ ꯈꯨꯗꯛꯇ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 13ꯇ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9 ꯂꯥꯡꯅꯣꯝꯕꯦꯡꯗ ꯂꯩꯕ ꯅꯦꯝꯖꯥꯜ ꯍꯤꯡ ꯇꯣꯡꯉꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯤꯡꯈꯣꯜꯗ ꯌꯨꯝ ꯁꯥꯅꯕ JCB ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯕꯗ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ 63 ꯑꯦꯝꯇꯤ ꯀꯦꯁ 92 ꯁꯦꯜꯁꯤꯡ ꯍꯥꯞꯅꯕ ꯕꯣꯛꯁ 15 ꯐꯪꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯤꯗ ꯅꯠꯇꯅ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NSCN-IMꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ Z+ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯇꯦ NSCN-IMꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯁꯦꯟꯇꯔꯅ Z+ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯅꯥꯒꯥꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯊꯧꯔꯥꯡ ꯍꯛꯆꯤꯟꯅ ꯂꯧꯕ ꯃꯔꯝꯅ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯁꯦꯟꯇꯔꯅ Z+ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯛꯈꯤꯕꯅꯤ
military gi pambai na naga gi ihou nam thaba ngamloi haiba center na mayek seng khangle haina paladuna loop asigi statement na haiki kumja 1995 ta matam du gi prime minister PV Narasimha Rao na France ki konung Paris ta laktuna NSCN IM gi chairman Isaac Chisi Su amasung General Secretary TH Muiba ka unaki matamdu da India na naga gi ihosi military gi mateng na loishinba porakpa ngamloi haiba mayek sengna khanglakpadagi kumja 1997 gi August amada official oina ceasefire lauthoki haukiba July 13 da Amsterdam Joint Communicate khuyek pina duna naga gi tok haiba wari lai haiba center na sabchana sakhangki nakal ani gi marakta wari sanaduna waro sena ma porakna bagi pandamda center na lupa sigi lusingba singda seba upiraki matung tarakpada NSCN IM gi chairman Isaac Chisi Su amasung TH Muibana kumja 2002 gi December da center ka wari sananaba New Delhi da thunglaki madugi mamang da kumja 2002 gi November 19 da nakal anina Italy gi Milan da Memorandum of Understanding MOU ama khuyek pinaki hairi NSCN gi lusingba singna New Delhi da hek thunglabaga Jet Plus security piduna IB gi quarter da lehenki haina paladuna lupa sigi statement na haiki naga miyam gi aroi bawaro shin porakna bagi matang da lawri ba thongdang sakhangbi ba oina lupa sigi lusingba singda Jet Plus security piduna nakal ani ceasefire agreement khuyek pinaki bani NSCN na security PB na ba India government ta haise khiba laite lupa sigi ba kok thongba lusingba singna lawri ba thodang mayek sengna sakhangbi badagi India government na thorang punamak lokhalakpani hairi aduga to paw bana MU gi maraibak apatpagi mahutta apumbana sillavara Journal Singhana Singthaningai oiba kari tawkhrabage hangnarakle Ministry of Human Resource Development MISRD na February 21, 2020 da thokiba order asigi matungina Manipur University gi Vice Chancellor oibadagi dismiss tawkhraba Professor Adya Prasad Pandey AP Pandey haina khangnariba asigi mathakta mahikol asigi community ahumna May Kuncha Sok Lisingani ga tarani pandagi mahikol asi total shutdown gi khongjang phawu sangshin duna akan ba iho horpadagi High Court of Manipur na PIL number 49 of 2018 ga mari leina October 11 2018 da pikhiba interim order amana mahikol asigi administrator oina hapkhraba Journal Singha gi order adubu High Court asimakna May 22 2019 da pikhiba common judgment amana confirm tawkhraba matungdagi mahikol asigi thabak thorom sing purakliba administrator asina MU gi damak singthaningai oiba kari tawkhrabage hangnarakle wahang ase handakta mahilup mari haibadi All Manipur Student Union MSU Manipuri Students Federation MSF Kangleipak Student Association KSA amasung Students Union of Kangleipak Shuki Apunba Loop Joint Students Coordinating Committee JSCC gi maikaidagi Administrator Journal Singha gi mayokta akanba khongjang sing changchinba horakpada mahikol asigi intellectual mahiroi sing yauna mahiroi singi guardian sing amadi state asigi education bu thakwangal lojaba mioi kharadagi hangnarakpani Professor AP Pandey lokthok naba mahikol asigi community sing oriba Manipur University Students Union Musu Manipur University Teachers Association Muta amasung Manipur University Staffs Association Musagi maikedagi sangsilakhiba akanba khongjang sing aduga mari leinana High Court of Manipur da file tawrakhiba civil writ petition sing amasung public interest litigation singi subchinba PIL number 49 of 2018 gi while gi matungina October 11 2018 da court asina Journal Singabu neutral person ni haibaga loinana Manipur University da normally hanjilakna bagi damak thodang sing mahaki ahan ba mathau haibadi primary duty oina lawduna pangthoknaba amasung Manipur University Act 2005 na piba provision singi makhada mahikol asigi vice chancellor gi thabak sing pangthoknaba appointment pikhibani High Court ki order matungina mahakpo administrator oina appointment pikhraba matungdagi mahikol asigi mahusagi punsigi phibam adudadi tapna hanjilaki adumoinamak mahakna mahikol asigi vice chancellor gi thabak thoram sing sahi ani khara hena pangthoraklaba matung sida adungai Professor AP Pandey gi mayokta sangshin khiba khongjang sing adugumbagi maina chuba oina hojik JSCC na karigidamak mahaki mayokta khongjang sing changchinaba horaklibono haibasisu ana wohang ama oirakle State asigi mahiroi singi khwaidagi wangba educational institution ama oibagi mathakta Central University amasu oiraba mahikol asida sahi khara gi manungda sathirba wathok lanthok sing hek thoraklagadi mahikol asigi maraibak asi kari oigadori apatpa ama chatkhraga apumba manam hot silobagi phibamda adumak leiragadra haibasini Arobada Obilai News Reader ki video bu yengpiri bu khudingmakpu thagatsari